Hospital da nupi ama angang unaraba matung leikidabagi wahauda koisaunaraba miyamna Medical Superintendent ki office amangata thokankre mathau ningthina tawkide haiba Dr. Asoka Pannangkre amade Manipur Merger Agreement ki mayokta aina chingkraba National Revolutionary Front Manipur na kaukiba pungkun marige Manipur Van gi mami ngasi imphal gi maru oiba mafam singda chaw tare Kurumjari ISCOM News meng tabide puno pukhero dari bamna taram nok chare hojik pau sandok na pizare Bamon kampu me ai leikai dagi yambem sanjoi kauba mioi ama ngarang nungtil Rims Hospital da layeng naba pukhalaklaba matung mari lainaba doctor na chaksin dabadagi leikidabani haiba wahau dagi charang naba thoklingai da nupi ama angang unaraba matung ngasi ayok angan ba pung ahum makhai taba matam da leikidre Mari lainaba doctor na chaksin dabadagi patient adu leikidabani haiba wahau dagi koisau naraba miyam na Rims ki Medical Superintendent ki office mamangda Amangata Tokibata Natana, Doctor Ama Miyamna Fubadagi Asoka Pannangkre. Laibak Tiba Taudoka Sida Laikidrabi Nupia Dudi Lilong Chajing Awang Laikai Dagi Jing Subam Ongbi, Nong Tongbam Ningol Manju Chahi Kuntra Manga Mapuroi Ba Jing Subam Niranne. Peasant Party na Fongdorak Pagimatung Inna Jing Subam Ongbi Manju Tha Sigitang Tara Tarukta, Rims Hospital da Pukhalaktuna Mahaki Ahanba Angang Unana Bagidamakta, Sem Saduna Lairakibani. Ngarang nungtil pung ani makhai taba matamda operation tawduna angang nupi macha ama phangjake angang unaraba matungda patient adu ka hena bleeding tawbadagi angang khau lawthoktaba yaroi haiduna ngarang numidang pung nipan khar helakpa aduaida amu operation tawraba matungda ICU da thamke pung khara ICU da thamlaba matung ngasi ayok anganba pung ahum makhai taba matamda Rims ki medical staff singi maike dagi patient adu leikidre haina Kangalakibani haire. Taudogasi patient party ge matung inna marilainaba doctor na matam chana yengsin bidaba made chaksin dabadage thokpani haina claim toke. Pawasi tabada patient party galonana leikai club amadi miyam hupna Rims ki Medical Superintendent ge office ta thomjillaktuna doctor na Soikibagi damakta lale haijagadabani haibada yanaba purakpa ngamdabadagi khoisaunaraba miyamna Medical Superintendent ke office ado yeikai thingaiba tawduna amang ata thohan kibata natana mathau ningthina tawkidabani haiba doctor ado miyamna fuba chaiba tawbadagi asoka pannangke Thaudoga sige matangda leikidrabi manjugi mapuroiba chingsubam nirangi manaunupa chingsubam leisembana Paumi Singda Fongdorakpada ngasi thokliba thaudok asi makhatana thoktanaba thaudok asida chenariba doctor asigi license kakpana chingba matik chaba action lokhatuna yade haiba ama khanganba mathau tare haike Si toiba victim sigi siba sigi kanone main pagi menapa ai di temani series mase antaki nindong kanogi president date 16 sida kita pukalakone adu duga operation je ngarang tawone ngarangi pung ama nai tawraga pung ani makhai da puthore adu da thodopo kem tawde angang sa mu pan puthore tema ju dum gyan ta puthore angang mabung pithak pukapa water tu pusalaga kan tawrame adu duga akhoi je ma kem tawdravina akhoi je yum dalle khoi mayam ado sida khale hawra ju ado ga mu phone tawre pung manga dai phone tawre ma se i chatle na i kan tawre na ado dagi khoi je lai khoi lak pe sida ma se operation da ma je angang khau hok ta ya roi na ma je pusalame ba pusalame ado ga pung ni pan khaya da puthore ang khau lak thue haraga ado puthok pa ma je gyan ta dre ba ado ga moina neuro ICU da pusan dai kan tawrane pusale ado ma gyan kem ta dre ado ga pusan gre ado ma moina haije pung kumrung da di gyan lak pai ani hairame hamada ado ga ma se hidak lung ne ko dum chele adum ngat leire moina dum yani kem tawre dum hairame ado ga isu batan mari manga ka pi hai moina hairamada ado ga koi kem tawre dum leirame moina kem pha kon hokon da hairame ado ga nongam da gi pung ahum makhai sida ne ba moina sen ji leitre na haije
tàu hai xe adu ni hojik operation tàu bada ma yaw de na koi kan ye na re adu ga ngarang si ICU da busali su ma lai se koi ICU da busali je ngarang pung ni pam khai khai da ni busali je doctor sa yaw de pung ani ma khai da ma lai doctor se koi gi ma ga kan tau re ba ngang una ba gi tau ba doctor se pung ani khai da sai ma se Manipur ki China Chaitheng Pumbagi Haurakfam Inkum Jalising Amaga Chamapan Ninfumapan ki September Tangkun Mathoida Sahi Taunakiba Manipur Merger Agreement ne Haraduna Agreement Asigi Mayokta Aina Tinkrabalal Hauluf National Revolutionary Front Manipur NRFF na Kaukiba Pungkun Marigi Bangi Maminga se Infagi Maru Oiba Mafam Kiada Tari Banasina Maram Oidaga Infagi Khwaramban Kaitel Yauna Maruoiba Kaitel Sing Amade Petrol Pump Sing Thong Lonba Thengnake Lambida Gari Thobagi Chang Nemke Lanai Gari Karanatana Passenger Puba Gari Sing Train Ba Ukide Ngasigi Vanasiga Mari Lainana NRFM na Thasigi Tangtara Mapanda Tokiba Cherol Amada Manipur Merger Agreement September Kunmatoi Lisingamaga Chamapan Nifumapan Chatnaba Yaroi Aranba India ge Khongfam Handokadabane India gi Aranba adugi mayokta lepa asina aikoi isana isa kanjanaba amatangairaba Chingburol Tamburol ge Hingjafam Lambini Kanbana Ithoni India gi Namja Namthek Divide and Rule Kangbada Manipur Miyam Kamthengna Ware Tamthiraba India gi Kutta Manipur ge Takiba Mittege Numittugi India ge Khongfam Handokadabani Haina Numit Ase Pungkun Mari Chupna Manipur Van Thamle Haina Lauthokibani Thasigi Tangtara Mapanda Nambol Saval Lekaida Sakhangdaba Singna Sam Rifle ki Kangbu Amagi Mathakta Chathakiba attack adu Awangba Thakta condemn Tawi Harduna Manipur da Thokliba Irang Asida Kuki Jo Singna Maitei Singapunna Chaf Manaba Lengak Amagi Makhada Leiminaba Haiba Si Oithok Loi Haina Kuki Jo Council ke Jet Sina Thadorakpa Cherola Mada Fongdorakle Cherola Sina Makhata Arduna Inkum Jalisingani Kulhumdogi Me Ahumdagi Hona Thoglakkiba Irang Asida Mioi Kyagi Punsi Pikam Nakre Mioi Lising Nimfu Hena Lanjana Duna Lady Maramaduna Hojek Lady Ba Fibam Asigi Yanglaga India Lingakna Kuki Jo Singa Political Dialogue Taunaduna Political Settlement Ama Atuba Matamda Puraknaba Honabiu Hairi All Manipur Kidney Transplant Patient Welfare Association na Sinduna Ahanba Oina Association na sige Member Oiramba Singi Mafamda Kongjom War Memorial Complex to Leiba Kongjom Turelda Langban Haisoi Tamkibaga Lunana Guest House cha Langban Chara Tambagi Thauram Pangthukre Thauramga Mari Lenana Association ge Media Advisor Fanjobam Lanadritna Haikibada Laikidraba Member Singi Imung Manung Amade Haujek Ladiba Member Singa Punna Angamba Kainaduna Ahanba Oina Association na Sinduna Langban Haisoi Chara Tambage Thauramasi Pangthok Jabani Thauramasi Chahi Khudingi Handaktagi Hauna Pangthok Jabana Chahi Khudimakta Pangthokpa Ngamnaba Honagani Manipur da Ladiba Kidney Transplant Tauraba Mioi Pumna Maksu Association Asida Member Oinaba Pau Faubirau Mapok Asimagi Ana Laying Duna Lairagadaba Maramna Aikoi Amata Oina Punsinduna Awa Ana Tarakpa Matamda Tatok Tasin Tauminanaba Matau Tai Haike Laigidraba Kidney Transplant Tauminaruba Marupsingi Mafamda Yamjaba Langbangi Hairasing Katsabi Nabagidamata Koi Lam Jami Koi So Masam Tawjari Koi Laidiba Koi Kidney Transplant Tawsing Ju Koi Kung Handabiyano Baramdi Masia Koi Mioi Baje Omoram Loi Lai Chakidabangakani Koi Matam Juani Alua Koi Masjida Kidney Transplant Tawumia and Kung Yang Waru Bagi Kodo Laki Koi Tonganba Anaba Lai Pochi Gari Spare Parts in the Koi of Lani I Samak to 16D a PD Tankin with the transplant of the
ꯑꯔꯣꯏꯕꯗ ꯃꯔꯣꯏ ꯄꯥꯎ ꯑꯃꯅ ꯂꯧꯃꯤꯟꯅꯁꯤ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯂꯩꯈꯤꯗꯕꯒꯤ ꯋꯥꯍꯧꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯀꯤ ꯑꯣꯐꯤꯁ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯈꯤꯗꯦ ꯍꯥꯏꯕ ꯗꯣꯛꯇꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ अमदे मणिपुर मर्जर एग्रीमेंट के मायोक्ता आइन चिंकबा नेशनल रिवोल्यूशनरी फ्रंट मणिपुर न कौखिबा पुंग कुनमरीगे मणिपुर बंद की ममींग से इम्फाल की मरुओइबा मफमसिंगदा चाव तारे। हौजिक फाउबगी ओइना ISCOM न्यूज़ न पिजब मणिपुरी पाउ मतांग सलुशन जुरे मेंग ताबिरे पुनोंग पो अमुक हन्ना खुरुमजरे।